India lengakna kuki yana bachatli haibasi German road amadi Tiger road semnaba honarakliba asina tagle haidana kwegi imagi maira gi maikaidagi phongdorakli masida numit kharani gi mamangda kwegi PWD gi chief engineer na phongdokhiba warol gi matungina su haiba da kwegi Tiger road amadi German road asi national highway gi thakta shembagi di laite haba statement je phongdokhibani makoina survey chatpa matamda haiba survey tawba matamda adumakpu masida haiba kwegi hauzik conflict na maram oiraga kuki singsu imphal da lakpa yadaba chathok chasin gi akaiba leire khole makoigi lifeline si yamna khudong thiba leire awaba tare habasi gi su oirakanda masi amuk masida president da numit tarukni leiba hai memorandum se pikhatlaba matungda numit tarukni leiba ga reply piraklaga hairibasi makhata na thabak paikhat naba honare haribane semdoriba lambi simaksu suda leiriba suspension of operation da yawriba miyoi ani maki ani khaki mamingda thonba lambi ni masi national highway gi thakta semloi habadi PWD gi chief engineer na thamgibadi lei adumakpu tasengnamak suda leiriba miyoi ani gi maming lauraga khogi interconnectivity road oina sembasu masimaksi oja tasengna yengrogadi India lengakna cookie singse proxies oina sijinare masigi damakta cookie singse appease tawri habase miyamna haidena leirabaneba simaksu mayamna semba masi semdabagi kanna tawringai sida masi makha thana thabak chathanaba president dagi India lengak dagi pirakpa simaksu oja khogi free movement si yahan biu habadi tadriba yam contradictory oiba makhati dumak leire simakna di adumak cookie sing si proxy soijen sijinare cookie sing si India government na appease tawraga makho yana ba chat leire habase oja haiman ba thokla roidaba amagi exemplary oiba yaba kaino makhati yawre habada haiman ba thokla roi oja kari thamini yarima kanoni proxy hai ba wayam haigre aduga saiki neo colonial gaina ko oza khangari singna thambiramba blue hills colonialism gaina wanglongpo ki singlam gi colonialism british na colony gi oiba loilam lenga ki keno si masaki thado kharkanda haujingna amu bharat ki oriba democracy gi marum thupaga akoi mikhan ga tawrini ga tawrakanda democracy leba nga ini ga tawrakanda thole iba 1950s ki constitution ki matungda la iba whole characters mayam ko si yenga kanda asai maning tamba lebak ama manipur gumba ama akano ge namphu da ko 1949 da lokshala matungda then adusu khwali ne matha parsi state ga thangi ba ko 60s ki matam 64 da ko amu union territory hen han da thak da thamgi ba then 1972 ki matam da thena ga state khut pi gi ba ko and then adugi amuksu la kanda akogi 19 akogi armed forces special power act 1958 ka je hek panchala pugumba armed forces special powers ordinance british ki matam ki 1940 ka ski to gi matam gi baro ka dal da colony ki british colonial kan ruling administration bharat ningtam lalhu mayam bharat basi mayam nam thana ba british na tawgi ba adugi awaba bharat na nangkiba mayamgi ek mayamga du bharat ki manung da yawra matung da manipur da changdala iba sahai 75 ki sabandi gi iho asam yengura kan da ko akoi sti da ethnic conflict ki kanoga sagal iba 1990s ki matam da ki naga ko ki kari sum thawa sa da bas ai na german rot da koi tak na la use it's a kind of akoi gi nang na proxy war gi part adigi ama gi akano se provocation ama tawno mana inciting among the mindsets of the communities ko not to exist peacefully I badu ki kanu duneba aduna German road and su de leba malaiba kun ni recognize tawdraba even state government of February tha dei tawdela in wang thai ko long thui ba government amala bu da
ꯂꯥꯛꯄ ꯄꯣꯠꯁꯤꯅ ꯇꯧꯔꯛꯄ ꯄꯣꯠꯇ ꯉꯁꯥꯏꯒꯤ ꯁꯦꯟꯇꯔꯅ ꯌꯥꯔꯤꯕꯁꯦ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯛꯁꯤ ꯋꯥꯔꯗꯨ ꯍꯥꯏꯕꯗꯣ ꯃꯗꯨꯒꯤ ꯄ꯭ꯔꯃꯥꯟ ꯍꯥꯏꯗꯤ ꯉꯁꯤ ꯉꯔꯥꯡꯒꯤ ꯍꯧꯖꯤꯛꯀꯤ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯅꯤꯗ ꯏꯁꯥꯡꯁꯤꯅ ꯃꯁꯤ ꯀꯩꯅꯣ ꯆꯠꯊꯔꯛꯏꯕ ꯄꯣꯠꯅꯤ ꯆꯠꯊꯈꯤꯒꯗꯧꯕ ꯄꯣꯠꯅꯦꯕ ꯃꯁꯤ ꯃꯅꯤꯄꯨꯔꯤ ꯃꯤꯌꯥꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯈꯪꯉꯤ ꯑꯗꯨꯅ ꯑꯦꯀꯣꯔꯗꯤꯡꯂꯤ ꯃꯗꯨ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨꯇ꯭ꯔꯦꯂꯥꯏꯁ ꯇꯧꯅꯕ ꯀꯩꯅꯣ ꯀꯣ ꯑꯩꯈꯣꯏ ꯁꯔꯚꯥꯏꯚꯦꯜꯒꯤ ꯀꯣ ꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯂꯩꯔꯤꯅꯤ ꯑꯗꯨꯅ ꯍꯪꯅꯤꯡꯂꯤꯕ ꯋꯥꯐꯝꯗꯤ ꯚꯥꯔꯠꯀꯤ ꯂꯩꯔꯤꯕ ꯂꯣ ꯑꯦꯛ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯖꯔꯃꯟ ꯔꯣꯗ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯁꯦꯝꯕ ꯃꯇꯝꯗ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯩꯅꯣ ꯀꯩꯅꯣꯁꯤꯡꯗꯒꯤ ꯃꯥꯒꯤ ꯀꯩꯅꯣ ꯄ꯭ꯔꯣꯁꯤꯖꯔꯁꯦ ꯆꯪꯈꯤꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯌꯥꯝꯅ ꯃꯔꯨ ꯑꯣꯏꯔꯤꯁꯦ ꯑꯩꯈꯣꯏꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯗꯒꯤ ꯔꯤꯖꯥꯔꯚ ꯐꯣꯔꯦꯁ ꯑꯗꯒꯤ ꯃꯌꯥꯝꯁꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯅꯣ ꯑꯣꯕꯖꯦꯛꯁꯟ ꯁꯥꯔꯇꯤꯐꯤꯀꯦꯠꯁꯤꯡ ꯃꯌꯥꯝꯁꯤꯒ ꯄ꯭ꯔꯣꯁꯦꯁ ꯃꯊꯧ ꯇꯥꯏ ꯑꯗꯒꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯔꯤꯁꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯤ ꯀ꯭ꯂꯥꯔꯤꯇꯤ ꯂꯩꯕ ꯌꯥꯝꯅ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯐꯪꯕ ꯑꯗꯨ ꯑꯝ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯅ ꯃꯁꯤ ꯂꯝꯕꯤ ꯑꯃ ꯑꯣꯜꯔꯦꯗꯤ ꯇꯨꯃꯤꯟꯅ ꯁꯦꯝꯕ ꯍꯧꯔꯒ ꯃꯌꯥꯝ ꯈꯪꯅꯔꯛꯄꯗꯒꯤ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯦꯝꯃꯅꯤ ꯈꯣꯠꯂꯅꯤ ꯀꯥꯏꯅ ꯍꯥꯏꯔꯒ ꯃꯣꯏ ꯑꯄꯤꯁ ꯇꯧꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏ ꯌꯥꯏꯑꯕ ꯑꯗꯨ ꯇꯧꯕꯗꯗꯤ ꯐꯨꯔꯨꯞ ꯃꯁꯦꯟꯒꯤ ꯃꯔꯛꯇ ꯁꯥꯎꯅꯍꯜꯂꯤꯅꯦꯕ ꯑꯣꯜ ꯀꯩꯅꯣꯗꯒꯤ ꯌꯦꯡꯉꯀꯥꯟꯗ ꯇꯃꯦꯡꯂꯣꯡꯒꯤ ꯂꯝ ꯀꯧꯕ꯭ꯔꯨꯒꯤ ꯁ꯭ꯋꯥꯏꯒꯤ ꯌꯦꯡꯖꯔꯀꯥꯟꯗ ꯃꯅꯤꯄꯨꯔꯤ ꯑꯃ ꯑꯣꯏꯅ ꯃꯅꯤꯄꯨꯔꯒꯤ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯃꯥꯒꯤ ꯖꯒꯥꯗꯀꯣ ꯈꯨꯟꯗꯥ ꯂꯩꯇꯥꯖꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯖꯦꯃꯩ ꯂꯤꯌꯥꯡꯃꯩ ꯔꯣꯡꯃꯩ ꯀꯩꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯖꯔꯤꯌꯥꯔꯦꯝ ꯀꯥꯏꯅ ꯀꯣꯟꯅ ꯊꯣꯛꯂꯛꯄꯀꯣ ꯍꯥꯏꯔꯤꯕ ꯐꯨꯔꯨꯞ ꯀꯕꯨꯏ ꯐꯨꯔꯨꯞ ꯀꯣ ꯔꯣꯡꯃꯩ ꯀꯣ ꯃꯣꯏ ꯃꯌꯥꯝꯒꯤ ꯍꯧꯔꯛꯐꯝꯅꯦꯅ ꯂꯩꯖꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯑꯩꯈꯣꯏ ꯃꯩꯇꯩꯁꯨ ꯀꯧꯕꯨꯗꯒꯤ ꯍꯧꯏꯀꯣ ꯑꯗꯨꯝ ꯑꯁꯤꯒꯤ ꯊꯥꯖꯕ ꯂꯩ ꯂꯥꯏꯛ ꯋꯥꯏꯁ ꯑꯩꯈꯣꯏ ꯀꯕꯨꯏ ꯀꯩꯅꯣ ꯃꯌꯥꯝꯁꯤꯡ ꯔꯣꯡꯃꯩꯁꯤꯡ ꯀꯩꯅꯣ ꯖꯃꯩ ꯂꯤꯌꯥꯡꯃꯩ ꯃꯣꯏ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯁꯤꯒꯤ ꯇꯃꯦꯡꯂꯣꯡꯒꯤ ꯖꯒꯥꯁꯤꯗ ꯃꯣꯏꯒꯤ ꯑꯣꯏꯕ ꯑꯗꯨꯝ ꯃꯄꯥ ꯃꯄꯨ ꯍꯪꯇꯛꯇꯒꯤ ꯈꯣꯔꯤ ꯅꯥꯎꯐꯝ ꯇꯥꯔꯒ ꯗꯣꯈꯣꯟ ꯇꯧꯖꯔꯒ ꯑꯗꯨꯝ ꯂꯥꯛꯆꯕ ꯑꯦꯁ ꯑ ꯄꯥꯔꯠ ꯑꯣꯐ ꯃꯅꯤꯄꯨꯔ ꯀꯣ ꯂꯩꯖꯔꯛꯄ ꯀꯝꯃꯨꯅꯤꯇꯤ ꯑꯃꯒ ꯁꯨꯛꯇꯥꯟ ꯇꯥꯟꯅꯗꯅ ꯍꯦꯛꯇ ꯐꯥꯎꯗꯠꯂꯀꯥꯟꯗ ꯉꯁꯥꯏ ꯉꯔꯥꯡ ꯍꯥꯏꯈꯤꯕ ꯀꯩꯅꯣꯅ UNC ꯀꯩꯅꯣꯅꯒ ꯃꯣꯏ ꯃꯤꯇꯤꯡꯗꯒ ꯆꯩꯔꯤꯗꯅ ꯏꯖꯔꯦꯟꯒꯤ ꯃꯇꯧ ꯇꯝꯃꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯀꯥꯟꯗ ꯏꯖꯔꯦꯟꯅ ꯄꯦꯂꯦꯁꯇꯥꯏꯟꯒꯤ ꯖꯒꯥꯗ ꯒꯖꯥ ꯏꯁꯇꯦꯠ ꯑꯃ ꯒꯖꯥꯒꯤ ꯀꯩꯅꯣꯃ ꯁꯦꯝꯃꯀꯥꯟꯗ ꯃꯤꯗꯜ ꯏꯁꯁꯦ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯋꯤꯠ ꯗ ꯍꯦꯜꯞ ꯑꯣꯐ ꯑꯃꯦꯔꯤꯀꯥꯒꯤ ꯁꯦꯇꯦꯂꯥꯏꯠ ꯀꯩꯅꯣ ꯑꯃ ꯑꯣꯏꯅ ꯃꯤꯗꯜ ꯏꯁ ꯀꯟꯇ꯭ꯔꯣꯜ ꯇꯧꯒꯦ ꯀꯥꯏꯅ ꯊꯣꯛꯂꯛꯄꯒꯤ ꯅꯣꯃꯨꯅꯥ ꯑꯗꯨ ꯇꯧꯔꯀꯥꯟꯗ ꯆꯤꯟ ꯀꯨꯀꯤꯁꯤꯡꯁꯤꯅ ꯃꯥꯒꯤ ꯑꯆꯧꯕ ꯖꯥꯂꯦꯡꯉꯝꯒꯤ ꯃꯪꯉꯀꯥꯟꯗ ꯆꯤꯟ ꯏꯁꯇꯦꯠ ꯆꯤꯇꯥꯒꯣꯡꯒꯤ ꯏꯟꯗꯤꯌꯥꯒꯤ ꯅꯣꯔꯠ ꯏꯁꯀꯤ ꯐꯛꯀꯥꯏꯔ ꯃꯇꯨꯡꯗ ꯑꯗꯨꯒꯤ ꯃꯔꯛꯇꯨꯗ ꯉꯁꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯗ ꯀꯥꯡꯄꯣꯛꯄꯤꯁꯤ ꯒꯖꯥ ꯏꯁꯇꯦꯠ ꯑꯃꯒꯤ ꯀꯩꯅꯣꯗ ꯔꯣꯜ ꯂꯧꯍꯜꯂꯒ ꯃꯗꯨꯒꯤ ꯀꯅꯦꯛꯇꯤꯕꯤꯇꯤꯗꯨꯅꯦꯕ ꯁꯦꯝꯃꯤꯁꯦ ꯑꯗꯨꯒ ꯅꯥꯀꯟ ꯅꯥꯀꯟꯗ ꯂꯩꯕ ꯃꯩꯇꯩꯕꯨ ꯑꯣꯏꯔꯣ ꯅꯥꯒꯥꯕꯨ ꯑꯣꯏꯔꯣ ꯁꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯇꯧꯔꯀꯥꯟda ꯅꯝꯈꯥꯏꯒꯦ ꯁꯤꯅꯦꯕ ꯉꯁꯥꯏꯒꯤ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯑꯣꯏꯔꯣꯏꯗꯕ ꯃꯪꯅꯤ ꯍꯥꯏꯕꯅꯤꯗ ꯁꯨꯛ ꯆꯥꯎꯈꯠꯂꯀꯥꯟꯗ ꯌꯥꯔꯣꯏꯗꯕ ꯀꯩꯅꯣꯅꯤ ꯍꯥꯏꯕꯅꯤꯗ ꯑꯗꯨꯅ ꯁꯤ ꯌꯥꯔꯦ ꯑꯗꯨꯅ ꯁꯤ ꯃꯌꯥꯝꯁꯤ ꯌꯦꯡꯀꯥꯟꯗ ꯍꯧꯖꯤꯛ ꯑꯗꯨꯝ ꯌꯥꯖꯩ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯊꯣꯛꯂꯛꯀꯅꯤ ꯅꯤꯇꯤ ꯅꯤꯌꯣꯝ ꯃꯌꯥꯝ ꯑꯃ PIL ꯁꯤꯁꯨ PIL ꯑꯃ ꯃꯊꯧ ꯇꯥꯔꯦ ꯀꯣ ꯑꯩꯈꯣꯏ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯈꯤꯕꯗꯣ ꯃꯥꯒꯤ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯏꯝꯄꯦꯛ ꯑꯦꯁꯦꯁꯃꯦꯟ ꯌꯥꯎꯕ꯭ꯔꯥ ꯃꯁꯤꯅ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯗ ꯀꯌꯥꯝ ꯁꯣꯛꯍꯟꯒꯅꯤ ꯈꯣꯠꯍꯟꯒꯅꯤ ꯍꯥꯏꯕꯒꯤ ꯃꯥꯒꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯅ ꯑꯁꯤꯗ ꯔꯤꯁꯣꯔꯁ ꯃꯌꯥꯝ ꯍꯣꯟꯕꯒꯤ ꯈꯣꯠꯄꯒꯤ ꯂꯝꯕꯤ ꯁꯦꯝꯃꯛꯄ ꯈꯣꯠꯂꯛꯄ ꯑꯗꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯌꯥꯝ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯑꯃꯒ ꯌꯦꯡꯊꯤꯅꯍꯟꯕꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯑꯃ ꯑꯁꯤꯅ ꯑꯣꯏꯔꯛꯀꯗꯣꯏꯕꯀꯣ ꯁꯤ ꯃꯌꯥꯝꯁꯤ ꯀꯩꯅꯣ ꯑꯩꯈꯣꯏꯅ ꯌꯦꯡꯉꯀꯥꯟꯗ ꯑꯔꯣꯏꯕꯗ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯑꯣꯏꯕ ꯃꯦꯟꯗꯦꯠ ꯑꯄꯥꯝꯕ ꯑꯃ ꯃꯣꯏꯅ ꯂꯧꯒꯗꯕꯅꯤꯀꯣ ꯀꯟꯁꯔꯟ ꯒꯣꯚꯔꯟꯃꯦꯟꯅ ꯁꯣ ꯑꯗꯨꯒꯤ ꯃꯔꯛꯇ ꯃꯁꯤꯗ ꯃꯄꯨꯡ ꯑꯣꯏꯅ ꯀꯩꯅꯣꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯥꯒꯤ ꯖꯒꯥ ꯑꯣꯏꯖꯕ ꯖꯦꯂꯤꯌꯥꯔꯣꯡ ꯀꯝꯃꯨꯅꯤꯇꯤꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯀꯣ ꯔꯣꯡꯃꯩ ꯂꯤꯌꯥꯡꯃꯩ ꯖꯃꯩ ꯃꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯩꯅꯣꯒꯤ ꯃꯣꯏꯒꯤ ꯑꯌꯥꯕ ꯌꯥꯎꯗꯅ ꯇꯧꯍꯟꯅꯤꯡꯗꯦ ꯑꯗꯨꯅ ꯃꯣꯏꯅ ꯆꯪꯁꯤꯜꯂꯛꯏꯕꯗꯨ ꯍꯣꯏ ꯃꯇꯝ ꯈꯔꯗꯤ ꯍꯟꯇꯣꯛ ꯍꯟꯖꯤꯟ ꯂꯩꯔꯒꯁꯨ ꯍꯣꯏ ꯐꯨꯜꯂꯤ ꯁꯞꯄꯣꯔꯠ ꯇꯧꯏ ꯑꯗꯨꯒ ꯁꯦꯝꯕ ꯇꯥꯔꯒꯁꯨ ꯀꯩꯅꯣ ꯐꯨꯔꯨꯞ ꯃꯌꯥꯝꯅ ꯂꯣꯏꯅ ꯌꯥꯅꯔꯒ ꯀꯣꯟꯁꯦꯟꯁꯁ ꯑꯃ ꯑꯣꯏꯅ ꯃꯥꯒꯤ ꯀꯩꯅꯣ ꯂꯣꯏꯅꯀꯥꯟꯗ ꯁꯦꯝꯃꯛꯄ ꯌꯥꯏ ꯀꯣ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯅ ꯑꯅꯗꯔ ꯑꯁꯤꯁꯨ ꯑꯗꯨꯝ PIL ꯑꯃ ꯑꯗꯨꯝ ꯂꯥꯛꯇꯧ ꯃꯥꯜꯂꯤ ꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯁꯨꯝ ꯊꯝꯒꯦꯀꯣ